Security force na tongan ba mafamdagi lalhaw bakhara fare hari. Kurumjari meyang tabiri basing taram na okjari hoji fabugi maru ba pau sandong na pizari. Security force na tongan ba mafamdagi lalhaw bakhara fare hari. Police ki pau matung ina pripak pro yarepo Bisnu nahadagi hojikna Mahabali de laibini hari. Mahak thangal kaithel ge major kulget maya degi fabini hari. Mangondagi mobile phone amma phagale hari. Amaramda Bamon Kampumaya Leikai Hiran Pham Thongdagi Pripaki Kadar Ama Irilbung Kabui Kuldagi Fare Mangondagi Su mobile phone Ama Fangle Haire Sabung Ko Kuno Maya Leikai Dagi Pripak Progi Miyoi Amasu Kurai Saitabi Lerektagi Fare Haire Amaramda Gadi Huran Bani Haiba Kairang Awang Leikai Dagi Miyoi Ama Kwakaitel Sangai Pro Mamang Leikai Dagi Fare Haire Mangondagi Mangkibat Tata DI registration number NL07AA0711 Asisu Fagat Le Haire Kumbi Kendra ki MLAS Prem Chandrana Saiton Hiyai Kon gi akoibada leiba ahal singda ningtham thagi yenglaga blanket khodol tamkhre Saiton Hiyai Kon community hall da pangthokpa thoram aduda lamdam adong gi miyoi kyana saruk yakhe thoram asig mari lenana MLA Prem Chandrana mahana angamba khardang ahal singi damakta mateng pibani kendra gi miyam gi thabak sing leptana paket kigani masida miyamna mahapu mateng pangbiyo sakwa tharangi thabak paket pada rajniti tobigano aikoi punna sakhot minase haikhe Poinogi Punima, Paidagi, Halaman Signa Haina Padoli, Punima Miki Pazava, Nimituna Lapulina, Lamdamasida, Pundamina Riva, Amadi, Ayakon Minum Shirbai, Maisako Punima, Angan Punima, Angan, Poinan Minarsi, Haini Marathonizeri, Haina Tamzage, Me Sound of Honaba, Migi Mukai of Honaba. Madudagi, I could have section C has I comes again. I was a part of Honaba, Lamdamama Nungai of Honaba, I give Nungai of Honaba, I said, Laminari Bakoi Masin, Yana Buduni, Nushina Buduni, Aduna, I could Masen, Malayan Dina, a ship over that take the Kaidana, by Tambiri, a swing am carrying a copiri, Tumtapaka, Hena my Papa, Nungai Papa, I could up a top cat of Bungabodo, where the sea had put it under a map. Kungangi mafam simbu sakotnaba amadi nupi oibu simu khusa haiba yauna semilon phagat hanbaga loinana makhoibu amatu oina punsinabagi pandamda Manipur State Rural Livelihood Mission Department of Rural Development and Panchayati Raj Government of Manipur gi miyeng makhada rural area da leiriba mama oibu singda kanaba pinabagi pandamda semkeba Single Nura Village Level Federation Tobulge Sahi Amamapung Farapagi Foundation Dega Luinana Sahi Ge General Body Mipam Amadi SIZ Tarago Humdoida Community Investment Fund Lupa Laktra Taruk Dasmik Manga DC Bisnupur Puja Elangbam Yantokre Cluster Coordinator L Lancian Bagi Miyang Maka the same Kiba Single Nura Village Level Federation Sinuna Yangwing Tau Lai Harabung Community Holder Pangcho Kiba Thoram Aduda Angom Amarjit Singh District Commission Manager Bisnupur MSRLM Nomaitem Ibeton Devi President Single Nura Bialap L Lancian Mamaite Cluster Coordinator Nambol Block Susaruk Yake Thoram Aduka Mari Lenina Single Nura Village Level Federation Gi Makada Leriba SIZ Zitra Humdoige Members Sina Bialap Asi Sembadege Nungsinaba Lingjel Manaba Amat na Amagi Mateng Pangnabana Sau Nakanaba Pangmangam Le Haina Fongdo Kibaga Luinana District Commission Manager Bisnupur Angom Amarjina Hai Kibada Bharat Sarkarna India Ge Kungang Kudimak Sakonanaba Amadi Rural Area de Leriba Mama Oibi Nupi Singe Semilon Pagatnaba Amadi Makoibo Kusa Haihenduna Masa Maromdam Mipal Tangdana Hingzaba Ngamnaba Paikalak Deva Scheme Sing Asigi Kanaba Kaya Ngasi MSRLM Gi Makada Lekai Kungang Sing the Leriba Nupi Sing the Kanaba Sauna Piduna
lakle SIG siamduna masida yauksin biduna aikhoigi senmitlon phagat handuna khunai asibu mango masangsin bada mangjil thaba khungang amamam oihogna ba khona minasi masida MSRLM ge staff singasu angama mateng pangduna lakle makhata na su pangkhigani haina makhata khe NRLM na MSRLM na self help group sem na ngai gi maram si kari gi no hai matamda ware hai basi khangbagi ne sen thungi phigum da sotha horaba koi waraba lairaba mi lai hai basi khangbagi ne he sarkar gi loisang mayam sina department mayam si gi phangpham thokpa pot sing si makhoi da phanghallaga leiriba phigum si da gi kharadi phibam phagat khan se hai bagi ne ai si lairaga leiriba si da gi thoklat ninge hai ba mi yokhan se ai phibam khara phagat chage hai ba mi du yokhan lo hai bani ahom bama porok se haina aikoi da su dai tama sinarage dana kanana sinarage koi bharat sarkar na sinarage manipur sarkar na sinarage ahom bodu porok pangam dragadi ai gi maithiba oidro SIG singduda kari gumba khara ahom bodu poroga kana bodu khara phangala kanda mai ba ko phangadori na oigadori na tro CIF amount si karamaina sijina gani haibasi niyom chumna ai gi income amma lagnai gi da koi sijina gado hauji pawgi marak thana aten break amalo minasi honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Hindi magkigano. Ano ba tamo? Sige yung say, next time tinacheksin na laksila ka tamo ka ba nine? Dada lang si Juhar habaga am takitarbo. Asum na, mayam na machalbog na option lugum. Masige yung masibog, aso yung antok ka dapat agi. Next time napseli. Next time Juhar habating matok na nabasim ba ni? Zaman technology siya naman na concrete katok na tinago matanda. Kapag malamok ka na hinggal adli. Next TMT, strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda makhata ba pawda kumbi kendra ge malung sanba wangu sandang khongda lo lopo loikraba matungda hangduna leidiba lofam kyada thau thopa hangam huliba lomi farmer singi damakta mathau taba urea fertilizer lomi singda ataba mamalda phangan kre kumbi kendra ge MLS Premchandra ge miyang makhada Department of District Agriculture Office Bisnupur ga punna khusam naraga wangu sandang khong awang lekai khubuk lokol amade khajing khombi lokol da thau thopa hangam huliba asengba lomi farmer singda urea harsing adu ataba mamalda phangan kibani haide Universal Friendship Organization UFO Imphal West Headquarters number 1 Langthabal Fra Makhong Battalion ge manungsan leba meitai huyal lalong sintam sanglen sajal academy UFO Haubam Marak Singtham Reikai branch ki kuntha super rising day ge thoram asamba thoram amaga loinena pangthokre hadiba thoram adugi manungsana organization trust ge founder Lusing Purel RK Manisana ge mafamda members in ekai kunaba utlaba matungda organization trust ge president RK Sana Parihalna general salute duna su ikai kumna bu utke thoram organization asigi members singna malemgi firal ge mafam da salute piduna ikai kumna bu su utke ngasigi thoram aduda UFO ge president RK Sana Parihal home secretary L Loyumba commander Y Singsang Lakpa UFO gi oina leidiba thang tagi chief instructor Nomaitem Bijoy battalion commander Singh amadi Manipur ge tongan mafam kya dige lakpa UFO ge members singna saruk yakhe Hauzik loisilakpada maru oiba paw amuka hana security force na tongan ba mafam dagi lal hoba kharap phare haire hauzik fabgi di ISTV ni sandok sabab paw matang aswai da tension jari miyang tabi di ba mayam puna makusu amuka hana khurun jari